Facebook amasung tongan-tonganba social media platform singda aihak amasung 𝗦𝗔𝗝𝗜𝗡 district ki Hindu amadi Muslim yauna Bengali community singda maral season lakpaga loinana mingchat thinaba sandorakpabu 40 𝗦𝗔𝗝𝗡𝗡 assembly constituency ki MLA MD 𝗪𝗘𝗜𝗓𝗓𝗓 khudekpiduna thadorappa press note amada yaningdaba fongdorakli MLA masana traga Bengali singna makhan amadagi terror organization da yaukiba leite assembly constituency asigi mihut amo oina chathariba conflict asina sokhalaba 𝗦𝗔𝗝𝗡 district ta santi amadi tangdu leitaba puraknabagidamak achoba thodang sing laukhre masiga taiwanaba mawongda kuki mar violent group singda Bengali sing amasung ai isha yauna funding tawi hairiba wafam asi semjin sajanba amasung yumpham yaudaba wafam ni hairaduna haukiba chahigi me ahum dagi chatharakliba irang asina maram oiraga pamdaba thodok sing thoklakpa matamda deputy commissioner superintendent of police loinana 𝗦𝗔𝗝𝗡 district ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯅꯕ MLA ꯃꯁꯥꯃꯛꯅ ꯍꯧꯗꯣꯛꯇꯨꯅ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯅꯝꯊꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯂꯥꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯗ ꯊꯥꯖꯕꯤꯗꯅꯕ MLA 𝗪𝗘𝗜𝗓𝗓𝗓 ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯅ SP 𝗦𝗔𝗝𝗓 ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ Facebook amasung tongan-tonganba social media platform singda aihak amasung 𝗦𝗔𝗝𝗡 district ki Hindu amadi Muslim yauna Bengali community singda maral season lakpaga loinana mingchat thinaba sandorakpabu 40 𝗦𝗔𝗝𝗡𝗡 assembly constituency ki MLA MD 𝗪𝗘𝗜𝗓𝗓𝗓 khudekpiduna thadorappa press note amada yaningdaba fongdorakli MLA masana traga Bengali singna makhan amadagi terror organization da yaukiba leite assembly constituency asigi mihut amo oina chathariba conflict asina sokhalaba 𝗦𝗔𝗝𝗡 district ta santi amadi tangdu leitaba puraknabagidamak achoba thodang sing laukhre masiga taiwanaba mawongda kuki mar violent group singda Bengali sing amasung ai isha yauna funding tawi hairiba wafam asi semjin sajanba amasung yumpham yaudaba wafam ni hairaduna haukiba chahigi me ahum dagi chatharakliba irang asina maram oiraga pamdaba thodok sing thoklakpa matamda deputy commissioner superintendent of police loinana 𝗦𝗔𝗝𝗡 district ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯒꯤ ꯄꯤꯁ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯅꯕ MLA ꯃꯁꯥꯃꯛꯅ ꯍꯧꯗꯣꯛꯇꯨꯅ ꯈꯣꯡꯊꯥꯡ ꯂꯧꯈꯠꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯃꯁꯨꯡ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯅꯝꯊꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ ꯃꯤꯌꯥꯝꯅ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯂꯥꯟꯅ ꯁꯟꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯗ ꯊꯥꯖꯕꯤꯗꯅꯕ MLA 𝗪𝗘𝗜𝗓𝗓𝗓 ꯑꯥꯄꯤꯜ ꯇꯧꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯅ SP 𝗦𝗔𝗝𝗓 ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ